Maite Council Morena Sinduna Wangzing Kodompokpi Sports Complex Relief Camp IDP Singna Wakat Kongjang Sangsinkre Laingak na Sinduna Pangthokiba Sirolili Festival gi Pau Loba Chetpa Paumi Singtongba Manipur State Transport Bus ado Central Security Force na Manipur Tharaga Chatpi Yaroi Haina Athingba Pirakiba do Maite Council More Amasong More Miyam na Yaningdaba Phongdoktuna Wakat Kongjang ado Changsinkibani Wakat Kongjang adu ga mari lainana Maite Council More gi President M Thoiba Maite na hai Manipur Lengang na Shilaga Manipur Manungda Pangthokliba Thoram Amada Manipur Tharaga Chatpa Yaroi Hairibasi Laibok Thibani Masi Manipur gi miyam da singnabani haina lawdaba ngamloi Manipur muthatlaga chatnaba order piribasi kanana no haibado governor na atuba matamda sengdofam thoi haina mahakna phongdokhi Aikoigi Center Force na Volta Bida, Yamna Lujadava, Taugudo Mina Taudabida, Tauroidova Mina, Iransi, Namtaki Gadore, Hagi Gadore, Nushi Sanagi Gadore, Habigi Monda, Iranji, Tuandabayadi Monda, Matau Sueletana. Aikoigi, State Transport, Busta, State Marula Matatavia Roy, Masi, Lautuoga, Napsalaga Satkada when Habashdi, Manipugi Pajasinda, Iran Sakanaba, Makak, Silly, Center Force na. Masi yamna phajadaba adi masida pawtak piru mi si kanano amuk hena irang thona na basil si kanano hai basa governor yam tuna athu matamda singdok pham thoi adu natadana praja singda samamna ba amadi irang asibu nemthara ibase amuk sagana na khotnari basa masi thigatra gadi irang asi lotion manai roi aikoi thakun manga sujala bani moregi praja singsi sufam nofam lektra bani